Ngasi numida wairam phongkhiba kangla paudagi maruoiba pau khara khangasaraga miyamda khudo tamjike ambushta chenaba ben ama phare laikhidraba singda lupa lakh manga gi s gi resya piragani laukthokre ngarang numidang pung manga ga me yankhairam tabada Nambol saba lekaida sakhangdaba singna kunthra homdai suba ar gi kamboi amade ambush tauduna jawan ani hathiba aduga mangana swankiba thaudo aduda chenabani haiba ben ama ngasi ayu police na recover tawkre amarom na thaudo aduda laikhidraba singna lupa lakh manga gi s gi resir aduga soklaba singdana lupa lakh ani ge sempham piragani masige mathakta soklaba sing aduki layengba amasung rehabilitation na changba mateng khudingmak government na piragani lauthokre press na phangba pawge source amaki matung inadi ngarang ambush aduga mailena sathakiba operation gi manungchana ngasi ayu Imphal West ki Wangoi Police Station gi manungchamba motum yangbi dagi Maruti Van Mapu patawkre gari adugi number na MN01W6624 ni gari adu motum yangbi gi lambi gi chidai da khamlaga leirambadagi police na singnabadagi gari adugi mapu koithi thibada kana amada tholaktabadagi hariba ben adu ngarang ambush ki thaudo aduda chenaba oiba yai haina fagalaba matung Nambol Police ta sinakre Ben adugi manungda yoramkiba RC book amagi matung inadi gari adu changangai mayai lekaida leiba chongtham Nehru kauba amagi mingda leirambadagi police na mayoi adu mayumdagi lakhatuna wahang pahung sathabada bada hairiba ben adu mahakna lising aniga subna taraga tareta atopa mayoi amada yonthokre haina gari adu laikhiba mayoi amasung laifamna chingbodo khanganki makhatana police na gari adu bu laikhiba mayoi adu Kakhatuna wahangpong chathabada miyoi aduna su gari adu atopa miyoi amada yonthokre aduba miyoi adu chap chaba kanano haina ningsingba ngamdre haina phongdokhi maram aduna gari adugi akwa mamapu adu kanano haiba police na chap chana khangba ngamdre makhatana police ki makedegide investigation gi thabak chathari hairi makhatarakpa pawda AR gi kamboi de attack chathakibagi thong KNO amasung UPF na condemn tarokle ngarang numida wairam Bisnupur district in Nambol da Assam Rifles ki kamboi amade attack chathaduna Assam Rifles personnel ani sikhiba aduga mangana soan khibagi thaudo adu hauzi India government ga ceasefire sign tawnariba KNO amasung UPF ki makidigi akama mong da condemn tawi hairakle KNO amasung UPF ki Publicity and Information Department na thadorakpa jeol amana hairivana former Chief Minister M. Biren amasung Kokomigumba Maite Civil Society Organization singna mamangda Kukizo community singi mayokta anti-national amasung narco terrorist ki thong kaya chathai haina maral sikibani adumapu Kukizo singi makedegidi aikhoigi armed force singda maru ana counter insurgency operation chathariba Assam Rifles na asigumba misimina thokpa attack asi amukta phawba chathakiba leite historical record matung ina valley based insurgent group singna Mamangi matamda Assam Rifles da attack tawbagi thong kaya laikre Assam Rifles ta chathakiba attack adu akama mongda condemn tawi asiguma hingsagi thodok singa si matung tho andanaba khudakta mari leinaba singna me ingchang tuna thabak tawgadabani haire marak achida thadau student association asu ngarang Nambol da sakhangdaba singi attack ta Assam Rifles ki nab sobeda siam gurung amasung Rifles me ranjit laikhidabagi thodok adu akama mongda condemn tawi hairakle association asige jeol amana hairivana asiguma terrorism gi kai hemba thong asi condemn tawi loina athuba matamda thaudo asida chenariba singi mathakta justice purakadabani haina demand tauri hairi makhata rakpa pawda AR gi kamboi de attack chathakhiba yaningdi haina protest lili chaikhre wakami phampham khre ngarang numida wairam pung manga ga me yankhairam tawada Bisnupur district ki Nambol Police Station ki manung chanba tidim lambi ki Nambol saba lekai mapada lambi de lapa kunthra homdoi suba AR ki kamboi amade attack chathaduna misimina amade aso apa nangan kibagi thaudo adu yaningde matungda midakta nomai kapsinbiganu haina yaningda ba phongdoktuna ngasi Nambol saba lekai da miyamna wakami phampham kre loina protest lili chatuna yaningda ba phongdokre wakami pham adu da midakta nomai kapa yaningde Assam Rifles the attack tawkhibagi thong condemn tawi midakta nomai kapagi thodok yaningde haina thaba pleka singpai khi amasung yaningda bagi kholau su lauki wakami pham aduda saru yakhiba singna
Nambol Saba Leikaidagi Nambol Kaithel Phauba Wakat Khongjat amasu chatki loinuna khongjat adu hanagi lamthapam oikiba mafam adumaktada lamthumpham su oiki khongjang aduga mari lenyanna Nambol Saba Leikai apunma maira paibigi president L Surojini na phongdokhibada Nambol Saba Leikai asi leite lairana yamba lambigi nakyeta mafam mari thokna khundabalamni miyam tinba amasung mi kungna tariba mafam asida asiguma thoaningdaba thaudo asi matung amu hana thoanbiganu kariguma tawgi harabasu matungdadi mi hangba mafamda tawbiyu mirakta tawraga aki akhang puanba tawbiganu haiki panba yabade ngarang sakhangdaba singna chathakiba etek aduda 38 suba Assam Rifles ki personnel ani laikhidabani aduga mangana aso apa nangkhibagi thaudo Manipur gi Governor Ajay Kumar Balana akama mongda kandem tawkhibani former CM N Berena su soktuna remsilai kanariba Jawan sing adugi phibam ngarang numidang hakthengna chatuna yengsingkhibani makhatarapa pawda AR personnel ani hatkiba ambushta chenaba ben ama police na phangba ngamkhrei police na phagalaba Maruti Van adugi mapu ahum chongthoklakle mari suba mapu thiba haukrei Nambol police station na konba Nambol Saba Leikaida sakhangdaba singna ambush tawraktuna 38 suba AR ge Naib Sobedar ama yauna personnel ani hatkiba amasung atopa mangana soankiba thaudo adugi tungda police na ambush aduda chenabani haiba Maruti Van ama phangba ngamkhrei thajaba yaba mafamdagi phangba pauna hai Maruti Van MN01 W6624 adu Wangoi police station gi manung chanba motung yangbidagi ngasi ayo phangba ngamkhibani Ben adu lambi gi matai amada maram chadana lairamba thengnabadagi police na koithi thibada mapu chongthorakhide maduna maram oiraga Ben adu kanagi no haiba masak khangdongnaba Nambol PS ta purakhibani pawasina makhata na hai Maruti Van adugi manungda RC book ama phangki RC book aduda gari adugi mapu adu chingangai mayai lekaidagi chongtham Nehru kauba amagin haiba khangba ngamki mahapu police na mayumdagi lakhwalaga wahang pahong chathaki wahang pahong chathaba aduda Ben adu mahangna kumja lising aniga sumna taraga tareta atopa miyoy amada yon kre hana phongdorakpaga loinana mangondagi gari adu laikhiba miyoy adugi maming amadi laifam police taki maduna maram oiraga police na gari adugi mapuni hariba ani shuba miyoy adusu police station na kakhotki mahangna su Ben adu chahi kharagi mamangda atopa miyoy amada amuk yonkre hana phongdorakki mahangna yonthokre hariba mapu adusu mahangna taktuna amuk police station na kakhotki akonbagi mapu aduna mahangna Ben adu laikhibani haiba yajaki adubu mahangna de Ben adu kanagomba amada yonkre mapu adu mahak chapchana kanano haibadu diningsingdre haina phongdokki asumna gari adu hauji chongtham Nehru gi mamingda lairi haibadi khanglaga akonbagi mapu oigadoriba adudi puthopa ngamdre amasung ambush aduda karamba lal haruf natraga khulai faiba kana chenabagi haibadu chapchana khangba ngamdre ningsingba yabadi tampaki mafam amata da ambush tawduna security force ki personnel sing hatpa natraga suanbagi thaudoksing adu chahi 10 rom tarudrabani adubu ngarang numida wairang pung 5:40 rom tarakpada sakhangdaba miyoy kharana yumlakta lumlaga naitom lakpa AR gi 407 gari amada landa silaki ambush arokliba kangu adu yamdrabada miyoy 3 rom oigani hana thajanari automatic rifle sing sijinaduna maikai ani degi nongmai kapsinduna landa chatharamlaba tungda makhoi thuna yangna mafam adudagi nanthokduna chenkibani AR gi personnel sing aduna khud hanba nangdringaida makhoi nanthokibana hanki thaudo aduda personnel manga amasu aso apanangki